ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛꯇꯗ ꯍꯛꯊꯦꯡꯅꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯖꯔꯦ, ꯏꯆꯥꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯃꯒꯤ ꯐꯧ ꯆꯤꯡꯕꯒꯤ ꯑꯩꯉꯣꯟꯗ ꯅꯦꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯂꯝ ꯑꯃꯗꯒꯤ ꯐꯧꯕꯣꯠ 15-20ꯃꯨꯛ ꯆꯤꯡꯈꯠꯄ ꯆꯠꯅꯕ ꯑꯩꯁꯦ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯃꯃꯧ ꯃꯍꯥꯛ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯂꯝ ꯊꯥꯞꯅ ꯆꯠꯊꯣꯛꯈꯤꯅꯣ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯇꯥꯟꯗꯕꯗꯤ ꯌꯥꯗ, ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯁꯨ ꯕꯕꯥꯒꯤ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯐꯧꯕꯣꯠ ꯈꯔꯗꯨ ꯆꯤꯡꯈꯠꯄ ꯆꯠꯅꯕ ꯑꯩꯁꯦ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯁꯨ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯂꯝꯕꯦꯟꯁꯦ ꯂꯩꯆꯤꯟ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯑꯩꯁꯦ ꯏꯇꯣꯝꯗ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯥ ꯆꯥꯎꯕ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯍꯟꯅꯤ꯫ ꯏꯌꯥꯝꯕ ꯇꯥ ꯆꯥꯎꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯧꯅ ꯃꯥꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯇꯥ ꯆꯥꯎꯕꯁꯤ ꯈꯔ ꯄꯪꯇꯛ ꯁꯨꯛꯇꯛ, ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯍꯣꯏ, ꯑꯃꯅ ꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯍꯣꯏ ꯏꯌꯥꯗ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯁꯨ ꯄꯨꯡꯆꯥꯎ ꯆꯥꯎꯗꯦ, ꯄꯤꯛꯇꯛ ꯇꯧꯔꯒ ꯀꯨꯆꯨꯗꯤ ꯉꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯌꯥꯝꯕꯗꯨ ꯆꯍꯤꯁꯨ 95ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ꯫ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒ ꯋꯥꯈꯜꯁꯨ ꯈꯔ ꯃꯥꯟꯅꯗꯕꯅꯤꯅ ꯃꯁꯥꯅꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤꯗꯃꯛꯇ ꯑꯣꯏꯗꯅ ꯅꯨꯄꯤ ꯊꯤꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯕꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯌꯥꯝꯕꯗꯨ ꯅꯨꯄꯤ ꯑꯗꯨꯝ ꯊꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯇꯩꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯗ ꯀꯌా ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯑꯁꯤꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯊꯕꯛ ꯑꯃꯇ ꯍꯥꯏꯅꯕ ꯇꯧꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯋꯥꯏ ꯇꯥꯅ ꯇꯧꯖꯩ꯫ ꯇꯧꯕꯇꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯌꯦꯡꯁꯤꯟꯕ ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ, ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯇꯣꯝꯗꯒ ꯊꯥꯗꯣꯛꯑꯕꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯇꯧꯍꯜꯂꯤꯕ ꯊꯕꯛꯇꯨ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯁꯣꯏꯒꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯍꯌꯦꯡꯒꯨꯝꯕ ꯐꯧ ꯆꯤꯡꯈꯠꯄ ꯆꯠꯀꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝꯁꯤꯗ ꯏꯌꯥꯝꯕ ꯇꯥ ꯆꯥꯎꯕꯒꯁꯨ ꯍꯥꯏꯐꯦꯠ ꯎꯅꯔꯝꯃꯒ ꯍꯌꯦꯡꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯅꯕ ꯑꯩꯁꯨ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕꯤꯔꯝꯃꯒ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯩꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯇꯥ ꯆꯥꯎꯕꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯃꯅꯤ ꯃꯅꯤ ꯍꯥꯏꯗꯅ ꯀꯧꯔꯛꯏ꯫ ꯇꯥ ꯆꯥꯎꯕꯗꯤ ꯉꯟꯅꯕꯨ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯕꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯇꯥ ꯆꯥꯎꯕꯒ ꯄꯨꯟꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯝꯃꯦꯟꯗ ꯊꯪꯅ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯍꯥꯞꯄꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩ ꯆꯠꯀꯗꯣꯔꯦ ꯍꯥꯏꯗꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯑꯩꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ, ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯅꯕ꯫ ꯑꯁꯨꯝꯅ ꯇꯥ ꯆꯥꯎꯕꯒ ꯑꯩꯒ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯐꯧ ꯆꯤꯡꯈꯠꯂꯨꯒꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯏꯕꯥꯅꯤꯁꯦ ꯈꯣꯡꯁꯥꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯦꯟꯗꯁꯨ ꯇꯥ ꯆꯥꯎꯕꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯃꯔꯛ ꯊꯠꯅ ꯇꯥ ꯆꯥꯎꯕꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯈꯤ꯫ ꯃꯅꯤ, ꯏꯕꯥꯅꯤꯅ ꯆꯠꯀꯗꯣꯔꯤꯕ ꯃꯐꯝꯁꯦ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯃꯗꯤ ꯂꯥꯜꯂꯒ ꯆꯠꯇꯣꯔꯦ꯫ ꯃꯐꯝ ꯑꯗꯨ ꯃꯤꯅ ꯍꯥꯏꯅꯕꯗ ꯁꯟ, ꯏꯔꯣꯏ, ꯁꯥ ꯁꯟꯅ ꯆꯤꯡꯕꯁꯤ ꯂꯥꯜꯂꯒ ꯆꯠꯄ ꯉꯝꯅꯗꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯇꯥ ꯆꯥꯎꯕꯅ ꯍꯧꯗꯣꯔꯤꯕ ꯋꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯃꯤꯅ ꯃꯉꯣꯟꯗ ꯂꯛꯅꯕꯤꯔꯛꯄ ꯋꯥꯐꯝꯗꯨ ꯑꯩꯉꯣꯟꯗ ꯃꯥꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯖꯔꯛꯏꯅꯤ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯅꯤꯔꯛꯁꯨꯅ ꯃꯥꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯝꯃꯝꯗꯦ, ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯦꯜ ꯑꯃ ꯏꯕꯥꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯝꯕꯦꯜ ꯑꯃꯈꯛ ꯂꯩꯆꯤꯟ ꯀꯥ ꯍꯦꯟꯅ ꯊꯥꯔꯒ ꯏꯪꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯀꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯐꯤꯉꯣꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯊꯣꯛꯑꯝꯃꯒ ꯑꯃꯨꯛ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤ꯫ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯂꯝꯕꯦꯟꯗꯨ ꯂꯥꯜꯂꯒ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯁꯦ ꯆꯞ ꯂꯦꯞꯄꯒ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯗꯧꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯇꯥ ꯆꯥꯎꯕꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥ ꯆꯥꯎꯕ, ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯎꯍꯧꯕ꯭ꯔꯣ? ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯅ ꯑꯃꯨꯛ ꯃꯅꯤ, ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ, ꯑꯩꯗꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯅꯪꯅ ꯎꯔꯤꯗꯨꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥ ꯆꯥꯎꯕ ꯂꯝꯕꯦꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯆꯤꯟ ꯊꯥꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯃꯁꯦꯡ ꯃꯔꯥꯡ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯧꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯐꯔꯦꯁꯦ, ꯇꯥ ꯆꯥꯎꯕꯁꯨ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯔꯣꯏ꯫ ꯇꯥ ꯆꯥꯎꯕ, ꯅꯪ ꯕꯤꯔꯤ ꯑꯃꯇ ꯆꯪꯈꯠꯂꯨ꯫
Bili sangkhatpo ina araba asengba mairido amukta samkhatlu hairami. Aina adumna haibadagi ta saubasu biri masayama. Maikhet khetuna samkhatlami. Maikhet adu hek khetubada lechin tharaba marak aduda tungana itop-topa lechin sumandaba. Angawba manina mawang launa humduna mathakta paikhatkiba mataw ama ibani magna urami. Mikubado daigi wakanda su karino ngasigi matawsibo. Mangsida layramba posakto miti natre. Pare mafam ase khara thuna lanthourage khanna aiso sansing aduda sanaba hoi tuna mafam adu uchin nachin yamna wana lanthoraki mafam adudagi kitang hek lanthorakpaga ta saubagi mamita angang mapi thongdaba pisak pikpa angang macha ama akoigi sangari manungda sangkhre hairaki matam aduda aidi tum khangami ta saubagi mamita uriba angang masadu asengba angang natte mafam adaida sikina kiba miralamba unkraba angangi thawaini haibasi Wakanungdasu mafam asida ibani khudongthiba tagadore khanbada wakanda ise yamna warami aichu yunggi ima baba yunggi sorbu thamoinungda sene ningjaduna lai khwiramduna sangkhraba khudongthiba tariba matektuma lanthorakhi aina mafam adu hek lanthorakpaga laptangna maning onduna yengthuba matamdasu saurba khongnang panbi mu urakhi adudai su dum khangami o mafam si oire mayamna jaga sida thoe haibasi khalami Ta saubana suengwanda mani mafam jaga si wairamgani mayamna hainaba mafam adu ibani mafam ase lanthouribasi yamna phare hairakhi aina sumani ta sawo ibani mafam jaga se lanthouribasi isona salabane halakpadadi lambi lam ai khangi hojige lambi lasdagi lagum si hairami asumna yamna wana usina sin phowlapom makoina phowsing khalugadaba mafam jaga adu yoksala ami mafam aduda su sanbot ke amasu sangari ke aga loinana leirami Lopom adudagi magi lawgadaba hongadaba phobosing adu masing thidongnaraga sangari mathakta hapnaduna punarami aiso lopom mapu aduga wari kanna sanari tada khoina pukhigadaba phobot masing sing adu sem sabirabra akoi puja khrake hairami aigi wapom aduda lopom mapu aduna musumna khumai nakhoi ngahakti ngaidaba yararoi mayamgi sillangi ngai aidi nakhoi gido kauthuore aduna khoi busai singa unara abu hangai aina mutada ayunganda anganbadagi yumdagi thokjarapani karimata sajarakdri lamsang lakpada awaba koknaba haiduna ising kharaga asapot kharaga di puri sakte horena kuna hankibaga dum sarage yaragadi kitang thuna koina phobosing adu pukhiba yanaba tadana khara sillang biu hairami lopum apu aduna mukhoi hoi madubudi aina phanaba loina sillage aduna koina lakpadi karamba lambena lai haibadi asumba lamben surok nomdagi lakpara natraga samjalaga lakparo hangai adumna lopum apu aduna hangiba wapam aduda aisu wakhanda kariguma kharadi singnarami kari tawba yawbagino lopum apu asina karamba lambena lai hangi sibo mana hangiba wapamse hangbambu thokprane akoina laiba lambel adudi mayamna satnariba lambel adudagini miyoyana manasu lambel adu lanthok lansin tongnarga satnaribani phare ngaside chapchabi ama khangaga hankrage phare nakoina hankibada khudongthiba tadana baningduna aisu lopum apu aduda sumna mukhumami tada lambel achumbadagi adum lai adu kari tawba yawrage hangami aina adumna hangda hangjalubadagi lopum apu adu ngak akoibaduda munna yengi aduga sumna hairi yenguna khuna laiba lambel aduda khongnang panbi achouba ma horamba thengnadro senjamgi singkhong lanthorakpada mafam aduda sajenbi mama masa laibuk thiba thaudo amadagi mafam aduda thaina matam amada laikide mama masa aduna hek laikhidraba matungdagi di mafam jagadu mahusage iman hek manadrabani haibadi masigumba matam ningtham tha loramdai lechin tharba matam asida lamben meyaiduda mama masagi thawaidugi sanapam oiri ore numitka thora aba matamdadi kaisumbudi tawraroi lechin bu hek tharba ka henda lamben do lechin thajala abadi mama masagi thawaida thora abani aduna nakhuju cheksalu horen hankibada aina su horen nakoina hankibada cheksanaba wapam ase hogdorokpani hairakhi wapam adumak lopom apu aduna hek palakpada kari maramgino khangde aigi sada tu khyau longna songkhiba khangaude ngasai ta sawbaga aigada tawrkhiba matau kya dusu misida khangning hek ningsingakhi aisu matang sare khana lopom apu aduda khoina ngasai lakpada thengnarkiba wari du mate kama lopom apu aduda wari oina tamduna khangalami tada wari sei kanada su haidu waroi ningbani maramde aina wapam ase mi ataida hekli thok tamthurabadi lambel aduda aigumna lairaba chara tanba surga saba kyagi makoi wakhanda ki tujungba mi paiba pokhidra khanna aina kanada su tamthopadi pamdabani tada su munatabi wari do ai tamjaragi
ꯃꯐꯝ ꯖꯒꯥꯗꯨꯗ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯗꯨ ꯊꯦꯡꯅꯔꯛꯏ꯫ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯂꯩꯆꯤꯟ ꯊꯥꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯦꯟ ꯃꯌꯥꯏꯗꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯎꯔꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯉꯧꯕ ꯂꯩꯆꯤꯟꯒꯨꯝ ꯑꯇꯤꯌꯥꯗ ꯋꯥꯡꯅ ꯃꯅꯤꯟ ꯑꯣꯏꯅ ꯄꯥꯏꯈꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪꯒ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯇꯨꯡꯗ ꯁꯦꯟꯅꯔꯒ ꯀꯨꯏꯟ ꯏꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯒ ꯑꯩꯒꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗꯗꯤ ꯅꯅꯥꯎ ꯂꯝꯕꯦꯜ ꯑꯁꯝꯕ ꯑꯃ ꯈꯪꯖꯩ꯫ ꯃꯗꯨꯒꯤ ꯂꯝꯕꯦꯜ ꯑꯁꯝꯕ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯒꯦ ꯅꯤꯡꯂꯤ꯫ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯂꯝꯕꯦꯜ ꯑꯗꯨꯗꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯅꯪꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯂꯧꯐꯝ ꯃꯄꯨ ꯑꯗꯨꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯃꯨꯕꯗ ꯂꯧꯐꯝ ꯃꯄꯨ ꯑꯗꯨꯗꯤ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯤꯄꯥꯏꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯀꯥꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯋꯥꯏꯃꯤꯁꯤꯡ ꯑꯗꯨ ꯃꯍꯨ ꯃꯌꯥꯏ ꯑꯣꯟꯊꯣꯛꯅ ꯀꯟꯗꯣꯔꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯂꯨꯔꯤꯕꯗꯤ ꯅꯪꯅ ꯁꯝꯖꯜꯂꯒ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯂꯥꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯊꯣꯡ ꯑꯃ ꯂꯥꯜꯂꯒ ꯆꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ ꯂꯝꯕꯦꯜ ꯑꯗꯨꯁꯨ꯫ ꯇꯧꯕꯇꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯀꯨꯏꯃꯜꯂꯛꯄꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯦꯛꯊꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯍꯟꯈꯤꯕꯗ ꯍꯥꯟꯅꯒꯤ ꯂꯝꯕꯦꯜ ꯑꯆꯨꯝꯕ ꯑꯗꯨꯗꯒꯤ ꯍꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯃꯣꯏꯅꯨꯡꯗ ꯃꯤꯄꯥꯏꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯁꯥꯅ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯆꯔꯝꯃꯤ꯫ ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ, ꯂꯝ ꯂꯥꯟꯅ ꯊꯕꯛ ꯂꯥꯛꯑꯕꯅꯤꯅ ꯌꯨꯝ ꯌꯧꯅꯕꯁꯨ ꯑꯩ ꯍꯟꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯋꯥꯈꯜꯗ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯧꯐꯝ ꯃꯄꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯈꯤꯒꯗꯕ ꯐꯧꯕꯣꯠꯁꯤꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯄꯨꯈꯤꯕ ꯌꯥꯅꯕ ꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯧꯐꯝ ꯃꯄꯨ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯀꯤꯗꯅꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯗꯨꯅ ꯃꯊꯤ ꯐꯣꯡꯉꯛꯄ ꯃꯇꯝꯗꯤ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯠ ꯇꯥꯔꯛꯑꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯁꯦ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯤꯉꯩ ꯇꯥ ꯆꯥꯎꯕꯒ ꯑꯩꯒꯁꯨ ꯃꯆꯤ ꯑꯃꯗ ꯐꯝꯃꯒ ꯌꯨꯝꯗꯒꯤ ꯑꯩꯅ ꯌꯣꯝꯃꯛꯄ ꯆꯦꯡꯄꯥꯛ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯗꯁꯨ ꯑꯩꯅ ꯇꯥ ꯆꯥꯎꯕ, "ꯅꯪꯗꯤ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯍꯟꯈꯤꯗꯣꯏꯁꯦ ꯀꯤꯖꯗꯕ꯭ꯔꯥ?" ꯍꯪꯉꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯅ ꯑꯃꯨꯛ, "ꯃꯅꯤ ꯑꯩꯗꯤ ꯀꯤꯗꯦ꯫ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ? ꯏꯕꯥꯅꯤ ꯁꯨꯔꯤꯁꯤꯗꯤ꯫ ꯊꯥꯏꯅ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗ ꯁꯤꯒꯨꯝꯕ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯀꯟꯕ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯆꯅꯝ ꯃꯔꯨ ꯈꯔ ꯄꯤꯈ꯭ꯔꯥꯎꯗ ꯍꯥꯞꯄꯒ ꯆꯠꯂꯨ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯄꯤꯈ꯭ꯔꯥꯎꯗ ꯆꯅꯝ ꯃꯔꯨ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯒ ꯄꯨꯏ꯫ ꯅꯪꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯣ ꯍꯥꯏꯗꯅ ꯄꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯥ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯥꯅ ꯄꯤꯔꯛꯄ ꯆꯅꯝ ꯃꯔꯨ ꯑꯗꯨꯁꯨ ꯑꯩꯒꯤ ꯄꯤꯈ꯭ꯔꯥꯎꯗ ꯍꯥꯞꯆꯜꯂꯝꯃꯤ꯫ ꯏꯕꯥꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯁꯨ ꯂꯝꯕꯦꯟ ꯄꯨꯟꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯥꯟꯅꯕ ꯃꯈꯣꯜ ꯑꯃ ꯇꯨꯡꯗꯒꯤ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯇꯥꯔꯨꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯣꯔꯦꯟꯗꯤ ꯂꯝꯕꯦꯜ ꯑꯗꯨꯗ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯁꯦ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯇꯥꯒꯗꯣꯔꯤ꯫ ꯂꯨꯔꯤꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯥꯁꯨ ꯊꯦꯡꯅ ꯊꯣꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯐꯝ ꯖꯒꯥꯗꯨꯁꯨ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡꯒ ꯑꯣꯏꯕꯒ ꯂꯩꯆꯤꯟꯗꯤ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯅ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯁꯦꯟꯁꯦ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯇꯥꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯗ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯁꯦ ꯃꯔꯤ ꯃꯔꯤ ꯍꯟꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯋꯥꯔꯧꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯜꯂꯅꯤ꯫ ꯌꯥꯝꯅ ꯊꯦꯡꯅ ꯄꯨꯡꯀꯨꯏ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯁꯨ ꯍꯧꯖꯤꯛ ꯍꯜꯂꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯤ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤꯅ ꯑꯩꯅ ꯄꯨꯈꯤꯒꯗꯕ ꯐꯧꯕꯣꯠꯁꯤꯡ ꯑꯗꯨ ꯍꯥꯞꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯈꯣꯏꯒ ꯍꯟꯃꯤꯟꯅꯈꯤꯕ ꯍꯥꯏꯔꯤꯕꯗꯨ ꯑꯩꯉꯣꯟꯗꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯣꯏ ꯍꯥꯟꯅ ꯍꯜꯂꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯏꯁꯨ ꯃꯔꯤ ꯃꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯑꯩꯒꯤ ꯐꯧꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯍꯥꯞꯄ ꯂꯣꯏꯔꯦ꯫ ꯇꯥ ꯆꯥꯎꯕꯒ ꯑꯩꯒ ꯐꯧꯕꯣꯠꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯂꯣꯏꯅ ꯍꯣꯡꯒꯠꯇꯨꯅ ꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯛꯄꯗ ꯃꯈꯣꯏꯁꯤ ꯆꯠꯆꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯆꯤ ꯃꯆꯤ ꯂꯩꯁꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯟꯅ ꯑꯩꯅ ꯆꯩ ꯊꯥꯔꯕꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯆꯠꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯝꯐꯨꯗ ꯑꯩꯅ ꯊꯦꯝꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯤꯁꯨ ꯍꯥꯏꯐꯦꯠ ꯌꯥꯗꯕꯖꯥꯠꯅꯤ꯫ ꯑꯗꯨꯛ ꯊꯦꯡꯉꯕ ꯃꯇꯝ ꯄꯨꯡ 12 ꯍꯦꯜꯂꯛꯑꯗꯨꯐꯥꯎ ꯅꯨꯃꯤꯠꯁꯦ ꯊꯣꯡꯈꯤꯗꯦ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯅꯥꯛꯀꯤ ꯑꯁꯤ ꯂꯩꯆꯤꯟ ꯊꯥꯔꯒꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯡꯗ ꯑꯃꯒ ꯑꯃꯒ ꯈꯤꯇꯪꯕꯨ ꯍꯦꯛ ꯂꯥꯞꯊꯣꯛꯅꯈ꯭ꯔꯕꯗꯤ ꯑꯃꯠꯇ ꯎꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯃꯃꯥꯡ ꯊꯥꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯂꯩꯆꯤꯟꯅ ꯄꯨꯡꯊꯥ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯦ ꯀꯔꯥꯏꯗ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯆꯤꯟ ꯊꯥꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯎꯒꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ꯫
ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗꯩꯗꯤ ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯇꯥ ꯆꯥꯎꯕꯁꯨ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯃꯒ ꯂꯩ꯫ ꯑꯩꯅ ꯇꯥ ꯆꯥꯎꯕ ꯍꯥꯏꯗꯅ ꯀꯧꯔꯨꯕꯗꯁꯨ ꯃꯥꯁꯨ ꯀꯤꯔꯕ ꯃꯥꯜꯂꯤ꯫ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯩꯅꯁꯨ ꯀꯤꯗꯅꯕ ꯇꯥ ꯆꯥꯎꯕꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕ ꯂꯝꯕꯦꯟꯁꯨ ꯁꯥꯡꯅ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯎꯡꯉꯒ ꯋꯥꯔꯤ ꯃꯇ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕꯔꯣ? ꯀꯥꯟꯅꯗꯦ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯎ꯫ ꯇꯥ ꯆꯥꯎꯕ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯟ ꯒꯥꯔꯤꯒꯤ ꯆꯀꯥ ꯅꯥꯝ ꯑꯃꯗꯤ ꯏꯐꯥ ꯐꯥꯖꯟꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏ ꯊꯪꯕꯔꯣꯝꯒꯤ ꯁꯟ ꯒꯥꯔꯤ ꯆꯀꯥꯁꯤ ꯏꯆꯞ ꯆꯞꯄꯒ ꯐꯥꯖꯜꯂꯝꯃꯤ꯫ ꯑꯩꯅꯁꯨ ꯇꯥ ꯆꯥꯎꯕꯗ ꯇꯥ ꯆꯥꯎꯕ ꯏꯐꯥ ꯐꯥꯖꯜꯂꯤꯗ, ꯀꯔꯤ ꯄꯜꯂꯕꯖꯥꯠꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥ ꯆꯥꯎꯕꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠꯇꯪ ꯄꯥꯛꯊꯔꯒ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗ ꯁꯟ ꯒꯥꯔꯤ ꯆꯀꯥ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯌꯥꯅꯔꯒ ꯅꯞꯄꯒ ꯂꯩꯔꯦ ꯍꯥꯏꯗꯅ ꯇꯥ ꯆꯥꯎꯕꯁꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯄꯥꯛꯊꯔꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯈꯥꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯊꯦꯡꯅꯔꯝꯗꯦ꯫ ꯇꯥ ꯆꯥꯎꯕꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ, ꯃꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯏꯕꯥꯅꯤ ꯍꯟꯈ꯭ꯔꯁꯤ, ꯃꯁꯤꯒꯤ ꯂꯝꯕꯦꯟꯁꯤ ꯏꯕꯥꯅꯤ ꯆꯠꯂꯒꯨꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯥ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯅꯁꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯆꯤꯟꯁꯤ ꯀꯥ ꯍꯦꯟꯅ ꯈꯪꯊꯥ ꯊꯥꯖꯜꯂꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯂꯩꯆꯤꯟꯁꯦ ꯊꯥꯖꯔꯕꯁꯨ ꯃꯥꯡꯗ ꯃꯤ ꯂꯥꯛꯄ ꯆꯠꯄꯗꯣ ꯑꯗꯨꯝ ꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯨꯗ ꯂꯩꯆꯤꯟ ꯄꯨꯛꯊꯥ ꯊꯥꯖꯜꯂꯛꯄꯗꯒꯤ ꯅꯥꯛꯌꯦꯠꯇ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯎꯕ ꯐꯪꯉꯝꯗꯦ꯫ ꯍꯛꯆꯥꯡꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯁꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯔꯛꯑꯦ, ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯨꯝ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤꯁꯤ ꯂꯩꯆꯤꯟ ꯊꯥꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯦꯟ ꯃꯌꯥꯏꯗꯨꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯗꯤ ꯏꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯁꯨ ꯑꯩꯅ ꯀꯧꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕ ꯀꯝꯗꯧꯁꯤꯒꯦ, ꯀꯔꯤ ꯃꯇꯧꯅꯣ ꯏꯕꯥꯅꯤꯅ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯉꯥꯡꯁꯩꯕ ꯀꯌꯥꯗꯨ ꯇꯥ ꯆꯥꯎꯕꯗꯤ ꯀꯔꯤꯃꯇ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯑꯩꯅ ꯇꯨꯡꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯇꯥ ꯆꯥꯎꯕꯒꯤ ꯃꯍꯨꯠ ꯌꯦꯡꯕꯗ ꯑꯀꯤꯕ ꯃꯁꯛ ꯀꯣꯏꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯏꯅꯥꯛꯇ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯇꯥ ꯆꯥꯎꯕꯁꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ꯫ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯀꯌꯥꯗꯨꯗ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯑꯩꯒꯤ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯃꯈꯥꯗ ꯆꯣꯡꯊꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯂꯩꯆꯤꯟ ꯊꯥꯔꯕ ꯃꯔꯛꯇꯨꯗ ꯑꯩꯁꯦ ꯆꯦꯜꯂꯛꯈꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯤꯕꯗꯨ ꯂꯝꯕꯦꯟ ꯅꯠꯇꯦ, ꯂꯧꯕꯨꯛ ꯃꯌꯥꯏꯗꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯁꯥꯡꯅ ꯑꯩꯁꯨ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯎꯖꯥꯎ ꯑꯃꯈꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯎꯖꯥꯎ ꯃꯈꯣꯡ ꯑꯁꯤꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯧꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯎꯕꯗ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯥꯅ ꯆꯥ ꯂꯝꯃꯥꯛꯅꯔꯦ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯈꯣꯡꯕꯨꯔꯣꯏ ꯑꯃꯁꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ, ꯈꯨꯔꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯈꯤꯗꯣꯔꯦ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯎ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯄ ꯃꯇꯝꯗ ꯅꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯇꯨꯡꯗ ꯌꯦꯡꯉꯨꯅꯨ, ꯆꯨꯝꯅ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡ ꯂꯝꯕꯦꯜ ꯑꯁꯤꯗ ꯅꯪ ꯏꯟꯅꯔꯨꯀꯣ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯒꯣꯡ ꯒꯣꯡ ꯆꯠꯈꯤ꯫ ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯗꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯆꯠꯂꯝꯕ ꯑꯍꯜ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯈꯤ꯫ ꯑꯍꯜ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ꯫ ꯏꯀꯣꯏ ꯀꯣꯏꯅ ꯑꯩꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯥꯡꯂꯣꯝꯗ ꯃꯩꯅꯝ ꯃꯩꯕꯨꯟ ꯈꯔ ꯄꯥꯏꯔꯒ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯜꯂꯨꯕꯗꯗꯤ ꯂꯥꯛꯏꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯆꯠꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯎꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯦ, ꯂꯥꯛꯑꯣ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯈꯣꯏ ꯑꯇꯩꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯍꯜ ꯑꯃ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯥꯕꯨꯁꯨ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯍꯜ ꯑꯗꯨ ꯑꯥꯗ ꯂꯩꯍꯧꯔꯦ, ꯅꯪ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯥ ꯆꯥꯎꯕ ꯂꯩꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯔꯣꯛ ꯂꯝꯕꯦꯟ ꯍꯦꯛ ꯌꯧꯕꯒꯗꯤ ꯇꯥ ꯆꯥꯎꯕꯗꯤ ꯑꯩꯒꯤ ꯁꯟ ꯒꯥꯔꯤ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯌꯧꯔꯛꯈꯤ꯫ ꯇꯥ ꯆꯥꯎꯕꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯇꯥ ꯆꯥꯎꯕꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ, ꯇꯥ ꯆꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯥ ꯆꯥꯎꯕ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯞꯄꯝꯃꯤ꯫ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗꯁꯨ ꯇꯥ ꯆꯥꯎꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩꯒꯤ ꯁꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯏꯕꯗꯨꯁꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ
ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯆꯤꯟꯁꯤ ꯂꯩꯁꯜꯂꯒ ꯍꯨꯝꯃꯒ ꯄꯥꯏꯕ ꯎꯔꯛꯈꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥ ꯆꯥꯎꯕꯒ ꯑꯩꯒꯁꯨ ꯇꯨꯡ ꯀꯣꯜꯍꯧꯔꯤꯕꯅꯤꯅ ꯏꯕꯥꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯄꯨꯟꯅ ꯑꯃꯨꯛ ꯍꯧꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯀꯌꯥꯗꯨ ꯊꯦꯡꯅꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯃꯒꯤ ꯃꯤꯇꯝ ꯂꯧꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ ꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫